ngasi aikoina protest toriba si taurammoidabani adubo shu kemda leiba kedar KNF moigi mi singna aikoina chatok chachinda leijaramba waiting set ki phamba potha pham aikoina yam phajana semjabadi ngamde temporary da upak wapak na semaga su thamjabani maduda moina kari problem da gi no kari pen da leibra Ireng gi khunjada smai tawduna moina ahing amada gi loi lawthoga a lairai logum da loi hundu amba admai tawbada gi khunja gi naha singna masi ubu kanda kari gi no haina kupna thirakpa kanda nungbak ta sauna sailwa I lerami masi Kuki gi lamni nokhoi leibi yaroi chatkru sini irami popotche smai tawbu sida khunja gi naha singse yamna saure maram maduna sumaina moina aikhoi de yamna usit thawoidana leiba taragadi masigi maram da makhoi apologize kari gumba ma tawdrabadi aikhoi free zone loina lambi thari bese thingjin bagi mathau tai haida jutchina lambi se thingjin bam changbani masida lambi thingbi ganu masi lifeline ni haiduna CSO singi leader ke ana laga haijarami lakpa matamda jutchingna masidi ayaba ama puraktri phawde khoi thaba sunga ngamoy sio singna ngasi se thabiro haiba kanda ngasi makti tharoi aikhoi ayaba ama purakpa matungda tanaraba matungda thasu thasi haina sio so singa yanaraga sathokna khiba matungda KNF ki commander mahak maming oina panbada tiger kauba masamakna aikhoi gi village ki chief magi contact 3 ton tobuga loinana nakhoi kunse hauzik chatlaga aikoina kapthokani mai thadokani aigi mi sing suk tharakani haiduna machin makna warning tawra akoi chairman amabu 3 ton tawrame ikoi kuidaba matamda magi sibai singse kun thamuk se paisala aga akoi kun tamna changame madubo laibak phaba mana central force lerame amaso akoi gi policing team khara lerame moi lairambana maram oiduna khitang aikhoi da khar safa baib da oibne nalam da bataradi Ireng ko bu khunse Kuki na ut oihal lam su yai ngarang gi nimit che ad aikhoi sumaina problem se yaw na thoki bisi aikhoi khakna loisan badi ngamde ba pol ama changak pasi madugi tension mayam gi manung adu da media mayam na laga na taraga hojek mayam gi miyeng da asom phong khibana maram oiduna wari hi saufu khibani mathang samaina ngasi gi protest sangselakuna leibani masida aikhoina kayamuk lanbra natraga mukhoina kayamuk chumbra lanbra haibdo tabiri ba mi singsina achumaran akhang hai leader singna kharami eng sangbiraga masi sungthok piu haibse media gi maithong da khara thamjabani aikhoi gi central force laijai state ki force laijabani militant su ground da laiba taraga su amana amabu respect the life ham thokpane atubo respect yaw tabo mong da moina direct encroach tawraga moibu karib da thawai thawsa na changa aga maning tamna leiraba phawbada central force na hai aikhoi laibani aikhoi mang da di atu tawbiba yate na khitang wahai ma da su kang tho amagadi central force aba ama oibigi respect tawdabani atubo tawpham thokpa moi tawte aduna taidi chop nang ki central singso Kuki gi support ni habse khoina lawbani maduna maram oiduna akhoi di central se thoidok na taraka oraktre thajaba yabse akhoi da yaw dre habse ma Ireng khunja gi tarapta masi wahai se akhoi gi oiribe phibam ste kitang phungdok ningbi wahai khara thamjabani thank you hojik aina media ki taraf tagi Ireng khunja gi mi singna Indefinite Bandh haina longko laibagi maram se akhoi gi maira paibi gi president na he duna mangonda wang ta hangdage noina se ban torbi maram noida aning kai leiribe mayam do se media gi maikai da nangna nangi aning da na sindok piyo hoi akhoi na ngasi ban tori base ngarang Sunday numita nungdangda akhoi di Sunday da sathok da bani khangdre atuga Sunday numita gi moina laraga akhoi na potha pham akhoi na waiting set saraga thamba maphamda moina pochei sing akhoi na phamba pham sing loina thugairaga langthorame adugi akhoi se kari maram gi no haibadu khangdabnina yu club sing na phamba maphamda laraga
yuklak singna uraga asi kari maram gino haina chirapada asi kuki gi sibai singna oirame adugi mayamna asi maram si kari gino haibadu khangdabanina kari maram degi akhoi ireng bu moina su chauraga akhoi gi ireng gi property moina sokpasi kari maram gino adugi dama akhoi su asi lambi da moina akhoi gi khungi lambi da chahanliba lambi do chahala roi haina akhoi si hoji yam saukre akhoi nupi singso adugi maramna hoji akhoi nupi mayam so asigi lambi se moina thugai ramba moina se taw ramba se kari gino haibadu maram do sengdok tri phau akhoi khungi dama akhoi so nupi mayam so maina asi sengdok tri phau akhoi so adum lep kani akhoi khungi se moina akhoi na yam sounding bedi moina akhoi khimgi lambi da akhoi gi lamda moina kuki len haina tharamba se akhoi yam sounding e adugi khalaga de yam sounding e tawnara su pen de adu oira su akhoi se hoi akhoi nupi oibagi akhoi so akhoi gi matik puthoraga ase lambi se moi si yaba pura tri phau de akhoi lep kani haibado protection we need protection we need protection we want peace we want peace we want peace remove Sukin remove Sukin remove Sukin We are threatened by KNF We are threatened by KNF We are threatened by KNF we need protection we need protection we need protection protect indigenous people protect indigenous people protect indigenous people we want peace we want peace we want peace Hello. remove Sukin remove Sukin Cái này cũng đang nó mới cao đang thi đang